अहमद मरोब पाव पीजरी जिरबाम की नुचपीद कुकी कुलाई पाइबसिंगना मसागी चाही हुंबु हुंदोरम सुरबा मिचम अमा नोइना कापतना हालम ले मखाताना खुद थोंगनबदा मियोय मरी अमगसु सिरे ड्रोन की सिग्नल जाम तौहनब ngamba इंडिया दा साजबा ड्रोनाम इम्फाल दा योरखरे मखाताना कयामगसु पुरकनबा होनरी हाइना मणिपुर पुलिस के आईजीपी के जयंत कुमार ना फोंदोखरे कुकी मिलिटेंट सिंगना ngasisu नौना बोम यावना नोंमै राउंड क्या सुगुनु अमदी तांगजेंग तमना कापथरकपना खुनगाकपा मियोय अनि असोकपनखरे अमदी कोकोमिना लाउथोकिबा मतम कक्तबा पब्लिक इमरजेंसी ना मणिपुर मियाम की मौसागी पुंसीदा साउन अकाइबा पीखरे कुरुमजरी आइस्कॉम मीडिया न्यूज में ताबरी सिंह बोई तुम थिंगन ममिते न तराम नोक्स बगलोइना हौजे पुंजा सिफाउगी पाउ मियाम द पिजरी जिरबाम डिस्ट्रिक्ट की मनुंग चना लेबा नुंगचपिदा ngasi ayu anganbada masagi chai humpum dorom suraba ahal ama tumningeida kuki lalhobu singni haijaba kulai paiba mioi kharana nongmina kaptuna halam lahiri laikhidraba mioi adudi yumlembam khelendro kawi थौदोगसी मतंगदा कुकी लालहौ सिंग अमदी मैतै कुलाई पाइब सिंग अनिगी मरकता अकन मोंगदा नुक्सेपी की मफमदा खुथोकनखी खुथोकनबदुदा मैतै खुलंगाकपा मियोय अमा लैखिद्रे अदुगा कुकी मरी अमसु लैखिद्रे मखोय सिंग अदुदी लुनको हाउ हाउकिब नेहबोयथांग हाउकिब सैमिलेन खोंसाय अमदी हाउगुलेन दौनिल कवि हारी नकलमरोमदा मणिपुर पुलिस हेडक्वार्टर दा ngasi पांगथोकिबा पावगी मिफम अमदा आईजीपी एडमिनिस्ट्रेशन के जयंतन हाइकिबदा नुंगचपीदा ngasi ayu anganbada masagi chai humpum doram suraba ahallama kuki milten singni chungnaba singna halam la haiki makha tarakpada rasidpur khulda village volunteer sing amadi kuki milten singi marakta akan mamongda kuthongna duda jirbam ge dibong kunogdagi लकी कुमार शर्मा चाही निफुमाथोई सुरबा मियोय अमा सिकी थौदोसी पावहेक फंगबगा जिरबाम की एसपी ना लुचिंगबा टीम अमना मफम मदुदा संक्शन की मफम मदुदा संक्षिलुबदा लालहोबनी चिंगनबा मियोय अहुम की असिब हक्चांग फंके हरी Today early morning, suspected Kuki militants they attacked Nungchabi village under Jiribam district, in which one senior citizen named Urembam Kulendra Singha, 63 years old, he got killed, while the armed miscreants taking advantage of the early morning and continuing their firing and forwarding near Rasidpur village. The village volunteers of the village also confronted. There was an exchange of firing. Upon hearing this news, immediately SP Jiribam with his strong team have rushed to the spot. Even they were also came under fire. They have also fired back, retaliated very strongly, and after some time the firing got controlled. The situation brought under control. चलिबा था सिगी अमदगी हौना कौट्रुक अमदी सेंजम चिरांग नसिंगबा मफम सिंगदा कुकी मिलिटेंट सिंगना ड्रोन की मतेंग लौतुना बोम थादुना अटैक चथरकिबा थौदोग अदुगी मायुक्ता लौखलप खोंथांग अमदा मणिपुरदा हौजिक ड्रोन बु जाम तौहनबा ngamba इंडिया दा साजबा ड्रोनाम इम्फाल दे योरख्रे आयसकोम न फंगबा वांग मथाकी पावगी लिखुन अमगी मतुंगिना ड्रोन बु मथौ तौहनबा ngamhandaba ngamba ड्रोनाम हारिबा खुलाई मखलसी सेंट्रल रिजर्व पुलिस फोर्स दा सिजिननबा कुसिनरकिबनी मणिपुर की इरांग लेबा मफम सिंगदा मथौ तौरिबा सीआरपीएफ की खंग हैरबा पर्सनल सिंगना हैरबा ड्रोनाम असि मथौ तारकपा मफम अमदी मतमदा सिजिननबा हौगदौरी ड्रोन बु थेंगनबा ngamba ड्रोनाम सिस्टम असि इंडिया दा सेमजबा काउंटर अनमेन एयरक्राफ्ट सिस्टम मखल अमनी हैरबा कुलाई मखल असि माइकई खुदिंगमक्ता हाइबदी ओमनी डायरेक्शनल दा कवरेज पीबा ngami masigi mathakta khulai asi mafam amada
नपलगा नत्रगा खिंदुना थमलगा सिजिनबजु याहली मसिना ग्लोबल नेविगेशन सैटेलाइट सिस्टम खुदिंगमक अपनबा पीबा ngambag loinana mi yaudaba nongthakta paiba posakshing haibadi unmanned aerial vehicles UAV sing radio frequency sing thingjenba haibadi jam tawhonma ngami ahanbagi oina hariba dronam system asigi set ama Indian Air Force na sijinanba gurba system na khusina khre Iscom News na ngasi break tawkiba paw oina drone singbu jam tawhonma ngamba khulai dronam system Imphal de yorkre haina paw sandokraba matungda ngasi Manipur Police ki makok thongba police official singa pawmi singa unaba duda saruk yakiba Manipur Police ki IGP ke jentana dronam Imphal de yorakle haiki hariba anti drone system dronam asi makhatana Manipur Police ki maikei degi ahead ba laina bohonari athuba matamda thunglaragani haiki masiga loinana nongthakta gi helicopter sijinaduna khulai paibasingi aerial survey chathagani ground da senior police officer kaya mathok tawri hainasu IG na phungduki Hujik senior officers on the ground. Senior officers is a quick field the Lily. Adagi Hujiki drone season are get attack or pose Masiki say prevent on Nova anti drone system installed tower. Adubu more anti drone system say procure Tonova process the Lare Yam Tuntorani within this very short period. Then surveillance over patrolling tower can say see army helicopter tower. Then additional ahen ba mi khoi deploy tawre fringe area khoi gi affected districts sing sigi lonaba leiba jaga sing do khara advance hoiba khulai su khoi deploy tawe yam nauna anoba tawba sophisticated oba khulai su khoi operation da seasonally ngasisu nongna bom yauna nongmi round kya sugunu amdi tangjeng da kaptarakuna khungakba myoi ani sokre thogdogadu ngase ayu pung 10 rom taba matamda Manipur river ki nongchup thangbada mitai singna leiramba kumbi esi ki napat amadi tangjeng ahaluk khunga hek thangnana leiba Churachandpur district ki manung chanba laishan amadi laloi fai rom degi mapangal leiraba bom thadarakibne hairi sugunu amadi tangjeng maiki rom degi khungakpa singnasu khut handuna minute 30 muk ngahak kanaraga khut thokna ki hairi thogdok aduda khungakpa mi ani adu hakchang Kaksingi Jivan Hospital da Pukhalaki Asokpa Amagi Fibam Lubadagi Imphal da Pukhalakre Hairi Thogdok Thokfam da Kaksing District Police ki makok thongba singsu sangshindra micham miyam asokapan asoi angam thoktana ba ngaksen ba hokre nakana monomda Kuki Milton singna Kumbi Police Station ki manung chana leiba Pombi Khok amadi Chandon Pokpi dasu ngasi ayu pung 13 gemni 30 muk tabada chaurakna kilometer amamuk lapna leiriba Churachandpur district ki manung chana leiba Gwaltabi rom dagisu nongmei round 10 rom kapsilakra hairi asokapan ki paudi leite hari Moirangda ngarang arangbam phamba ahal lama sikiba amadi atopa mioi taruk amana asokapan nangan kiba thogdok ki hek matungda coordinating committee on Manipur integrity Kokomina Kudaktagi Manipura public emergency lauthokraba matungda ngasi miyamgi punchida chauna akaiba pikre dukan singaya mana thong hangna kidre passenger gari chenbagi sang hantaki lambida mahusagumna mi kaya chanakide maruiba pauna kaithel thangal kaithel amadi tongan ba mafam da famba inchang napi yonbasing amata famda kide Imphal mayolgi khwaramban ima kaithel ahumag mahusagum potfam famna kide dukan sing thong hangbagi chang hantaki singjamai lamlong kaithel singi phibam yenglurabasu ayambana dukan amadi pot yonfam sing thong hanga kide panba yabadi ngarang paumi singa unaba amada kokomigi coordinator T Somarendrona ngarang gi thogdok asikak natana mamangdasu thogdok kaya ama koki chin kangbu singa sina lalong kya chatharak padagi micham kaya ama laikidre kaya amana asu apan nangan kre phibam asida Manipur lengak amadi India lengak na hanjin hajarabasu ngasi fawbada ngarang gi thogdok asi amuk tholakle masina takpadi lengak na Manipur miyam ngakpi bangamdra haibani makhoi gi mathakta miyam na thajaba amata thamdre Manipurgi mapanda chathok chasin tawbada kudung thiningai oire chekna saba yumsingge manungda section na leibiro Manipur amadi India lengak na ngakpi bangamdrabanina khudak asidagi Manipurda leirba school college sing khudaktagi Manipurda mahoksagi punsi hanjilaktriba fawba public emergency lauthokla haina lauthokki
Manipur Pradesh Congress Committee की President Kaisam Megachandra micham miyam hatpagi maralda hojik paliba double engine BJP lengak pu awang bathakta kandem torkli Kaisam Megachandra mahaki ex handle da hingchayai tambagi BJP lengak na miyam bu kanbiba ngamdana lakli September amadagi ngasi ayuk fawba high tech drones rocket amadi nongmai kapsilaktuna micham miyambo hatpa leptri jirbamda micham ama ngasi ayuk sikiba dubo kandem tawbuga loinana ngarang moirangda mioi ama sikiba taruk amana asok sokan kibagi thogdo adubusu akan mamongda kandem tarukli Manipur Pradesh Congress Committee ki President Kaisam Megachandrana make ex handle da drone amadi RPG sijinaduna micham bo hatpa state asi India gi oina Manipur ahanba state oiri double engine lengak asi ikaiba faudra haiba wahangju hangki Prime Minister Modi na Russia Ukraine amadi Israel Palestinian gi wahari ngaida Manipur da high tech drone amadi rocket singna micham miyambo hatpagi thong chathari Manipur asi atopa leibak amagi state oina khallaba mali haiba wafamsu phongdorakli Bisnupur district ki manung chana leiba mafam anida mafam sangna chatpa rocket haibadi long range rocket sing kapsilakibadu kuki milton singna chathakibani haina Manipur police ki maike dagi confirm torakre Manipur police control room dagi thadorakiba cherol amagi matungina kuki milton sing aduna kablakiba mafam sangna yoba number rocket makhal aduna panbadagi chai humbutarani pan suraba arang mamfamba RK Ravi koba mioi ama laikidraba ahal adu moirang Fiwangbam Laikai Gini, Atopa Togdok Amada, Bisnupur District, Moirang Khoiru Laikai da Micham Taruk Asong Apan Nanki, Kudakta Police ki Makok Tongba, Official Sing Yauna, Security Force ka, Puna Kusam Naduna Hariba Mafum Singa, Samnariba, Chingmai Singa, Combing Operation Chataki, Nakalamorom da Security Force Nachu, Churachan Purgi, Moalsang Bilesta Lairamba, Kuki Lalo Singa, Sizinaramba, Bunker Ani, Amasung Churachan Purgi, Laika Mualsa village ta bunker ama puna bunker ahum thugai ki Bisnupur district ki police team amadi SP bunker leiriba mafam sing asida sangshinba matamda kuki lalawuni chingnaba singna nongmai kapsilaki police ki maike dagi su handuna nongmai kapki military chopper na nongthaktagi aerial patrolling chathari IGP amadi DIGP yauna police ki senior official singna khudakta thogdok thokfam da changshinna khudakki oiba counter Measures sing lokat ki haina Manipur Police Control Room na thadrokpa cherol asina makha tarakli state asigi law and order ngak na thamnabagi pandamda awang bathaki ngaksel gi mifam sing pangthokli police na thonganingdaba thodok sing ngakthoknaba sem saduna leiri haina su report asina makha tarakli Howzik sanabagi paw mo phangwigani District Sports Association Kakching na sinduna DSA ke sanabungda chathrak liba tara nipan suba DSA trophy ke messing lamdamasida public curfew laibina maram oiraga matam kaktana yitok lahaina DSA Kakching na thadrokba chirol amada khanglagli Powerlifting India ki meng makhada thasigi mari dagi hogduna Jharkhand yumbu oiraga Bokaro da Chatharakliba Eastern India Open Equipped and Classic Men and Women's Powerlifting Championship ngasi loishen manumita gold medal ama amadi bronze medal ani loba ngamki Manipur gi gold medal loba ngamlakiba lifter adu thangjam leimachanu bronze medal anina takel changba Prince Sarama amadi Sinam Krishnanani Manipur gi oina puna gold medal ama silver medal ama bronze medal mari puna medal taruk loba ngamki loinana best dress amadi best discipline team gi ahan position loba ngamlakre Air Force Sport Control Board na sinduna chaliba thasigi ani dagi hawduna Delhi ki sanabung singda chatharkliba humpum doi suba under 17 boys Surabroto Mukherjee International Football Tournament gi ngasi sanakiba quarter final match ta Manipurna CBSC bo goal ama sinoda maiti ba piramduna semi final changkre match asi mai Fakhan bada amatang ngai Manipur gi goal na match ki minute humpuni to chatpada manithoi ba morang them na chanmang ngapki thasigi mapanda Manipur amadi Sri Lanka na semi final sanargani panbay abdi Manipur gi mahut chinduna TG English school na
TG English School na saruk yari team asigi coach na Ais Imona coach oiriba Sobras na manager oiri Manipur na semi final changwada Youth Affairs and Sports Department na harauba amadi nungaiba phungdorli loina na yaifa paujal su pirakli hauji orobida marui ba pawmo na pijari Jiribamgi nungchapida kuki khulai paibasing na masagi sai humbum doirom suraba micham mama nungina kaptana halamle makhatana kut thokna bada mioi mari amaka su sire drone gi signal jam tohon mangamba India da sajaba dronam imphal de yorakre makhatana kaya amasu purakna ba honari haina Manipur police ki IGP ke Jayanta Kumar na phungdokre Kuki Milton Singh Nangasisu Nauna Bom Yaw na Nungmi Round Kya Sugunu Amadi Tangjing Tamna Kaptarakpada Kunngakpa Miyoi Ani Asok Panangkre Madi Kokomina Laukthokkiba Matam Kaktaba Public Emergency na Manipurgi Miyamgi Mahusagi Punchida Chauna Akaiba Pikre How's going to Punjab Sifa Iscom News Manipuri Power Shinjare, Matang Pungnipan Iscom News, English Power Muk Pambini.